Christian Karana Jishu Krista Asi September ki tang kul go humdoida La Agani Haidana Masi Yam Kana Akogi social media da viral Satana Masigi Shigumba Lakpasi Masina Ahan Banati Akogi Jishu Krista Tarik Asukta La Agani Aduga Akogi Prichivi Asi Luisilagani Haibni Chimbako Aduna Masina Ahan Basu Nate aduga aroi basu oiroi sigumba mayam lakini haibise ne mayam de ihan han boina thamjaning bani aduga masi hanaki yamna viral oina chali basi masi kanana haibadagi no haina sum yengagadi masi ekoi am cheksilangai gi maram ni ko hadi ekoi si kanagumba mana masak maming matha khangdaba kanagumba mana karigumba ma अखोगी थाजब धर्म सिगा मरी लेनब ओरसुको हेक कक सुम सोशल मीडिया दे एक्संदोबा अदुना सिगुमबसिना वायरल ओइना चत्तना मसी याम चाउना लोंगना यावे को अदुना हनकी सेप्टेम्बर की तांग कुलुमदोइदा 2025 की ngasi तांग कुमाथोइनी को अदुना कुलुमदोइ हाइसि हायेंग हंगजितनी इबुंगो जिसु ख्रिस्ट जी हायेंग हंगजिल आनी हाइबनेबा अदुना मसी कनादगी लाखिबनो मसी की मरमदा लानी एना ईश्वरना एंगोंदा ngang me kholom have मैम खरा यावी मसीदा मरोइना नंबर 1 अखोगी खुचु मुबा अखोगी अफ्रीकन मचा अमना मा पास्टर ने मंगोंदा ईश्वरना मंगोंदा हायरमी हाय मदुदि सेप्टेम्बर की तांग कुलुमदोइसिदा 2025 की नुमिदा सिदा इबंगो जिसु ख्रिस्ट लागा सिंगलुपसि लोखलगा अखोगी अवाबा सही अवाब और पचाई तरह के अवाब हौरगनी हायरमे हायदना माना मधु मागी चर्च की मेंबर खरा नुपी खरा कौजलगा मधु वारी साब हौवे हाय अदुगी अदि मीदु कनानो ममिंग करी कौबनो करी चर्च की नो माई चर्च के कयाम चौबनो हायबसि मी थीदियबा हेक माई वीडियो तु हेक येंबगा मधुगा हेक्ता मधुगी मरमदा ngangnaba हौवे थाजदबसे ए मांगांगी लाली हायबदुसु को एखोय अमेरिका दा प्रोफेसर वाचर हायना अखोगी टेलीविजन चैनल अमा लैये मोइदा फावबा हारिबा नुपासिना हाना होरकपदगी ngangnari हायदना को माना ngangi बसी बाइबल की मतुंगिना चुम्ब नति हायना मोइसि सेंदोपम चंगनेबा अदुना करी सुनतबा कनानो हायबसु खंगदबा नुपा अमना थोक हायरकपदगी पृथ्वीदा लेरबा क्रिश्चियन मयामसिना थोक थाजरगा सुमाइना हायरे अदुना मसी चुम्मी चुम्दि हायबगी मसीदा अहे बाइबल स्कॉलर मयाम कौथोगा बाइबल फाउतुतना खना लेबा अदुना मरम ओइदुना अखोइना याम चेक्सिंगदबसि अखोइना पाइरिबा मोबाइल सिदा लाइबा मखैसि अखोइना ngangiba नत्रगना एनी होंबा चौबा मन ngangiba मखैसि को मसिगी मरम ओइरगा अखोइ सुंबा अरानबा तंबिबा मयाम सिगी मरम दिसु चखिबा याबने अदुना अखोइगी थाजबसि याम कनबा तारे हादि सुंबा मचा मसुसिना पाक चंगदनबा थाजबसि कनद्रगदि सुंबा लाना तंबिबा सिदगे फत चंगकनेबा अदुना सेप्टेम्बर की तांग कुलुमदोइदा जिसु ख्रिस्ट लागनी हाइना हाइबसि हजिक नेग्रो अमुबा अमना माइ चर्चता माना मंगोंदि सोना हायरमी हाइना मसक मतगो येंबदसु मीदो कनो थोइना उदे हादि यामना ममिंग लेबा चप्पा मिसु मानदे को अदगी अखोइ इंडिया दसु पास्टर अमा मसम मना गंगसि जोन जो लाउदना मकोइ गंगसोमदना को मासु हायेबा ईश्वरना सुमाइना अइंगोंदा फोंदोमदना सेप्टेम्बर तांग कुलुमदोइसिदा जिसु ख्रिस्ट लागनी हाइना को अदगी अमु अमेरिका रोमदसु यामना खो यूट्यूब ता यामना ngangbा माइ चर्च लेबा प्रोफेसी की मरामदसु याम ngangbा मानसु हौकी दो मोइ मी खरना मरोइना अफ्रीका मचादना हारिबदु मदु अखोइना कक्के हारिबदि मरम चारगा कक्कदबनी अदुना माना फावबा सपोर्ट तौरे हाइदना अमेरिका की न्यूज़पेपर दा फोंगेबा सिगी कनोसि को अदुना अदगी हजि मरोइना म्याम हाइनबदि मसी अखोइ थाजबा यादबा कनोने हाइबदो अदु ओइगदबने अदुना 2017 दसु 2017 की सेप्टेम्बर 23 से सिदसु सिगी सि थोकी हाइए 2017 की को अदुना मोइना मरोइना हाइबसि अखोइ फोंदोपिबा गी लाइरिक पंदुप तरागा निथोइदा अखोइ नुपी अमना मचा पोकदोगी तौबदा मदुदा अखोइगी लमसादुना साथोक तोगे ngaibdo maduda piriba magi sainsiga अखोगी हजे सेप्टेम्बर की तांग कुलुमदोइदा अखोगी थवा मिचाक खुदम करी है विग्रो
ꯂꯤꯌꯣꯟ ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯁꯖꯤꯛ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯝꯕꯒꯤ ꯃꯣꯏꯒꯤ ꯈꯣꯡꯆꯠ ꯃꯌꯥꯝꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯄꯤꯕ ꯄꯟꯗꯨꯞ 32ꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯃꯈꯣꯡ ꯊꯥ ꯅꯨꯃꯤꯠꯁꯤ ꯃꯈꯣꯡꯅ ꯅꯦꯠꯂꯤ ꯑꯗꯒꯤ ꯃꯀꯣꯛꯇ ꯍꯥꯏꯗꯤ ꯊꯋꯥꯟꯃꯤꯆꯥꯛ 10 ꯄꯥꯜꯂꯤ ꯒꯥꯏꯅ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤꯗꯨ ꯁꯤꯒꯤ ꯔꯦꯚꯦꯂꯦꯁꯟꯗ ꯍꯥꯏꯔꯤꯕꯁꯤꯒ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯊꯋꯥꯟꯃꯤꯆꯥꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒ ꯄꯥꯟꯅꯕꯗ ꯃꯗꯨꯒ ꯌꯥꯝ ꯆꯥꯟꯅꯔꯦ ꯍꯥꯏꯗꯨꯅ 2017ꯒꯤ ꯁꯦꯞꯇꯦꯝꯕꯔ 23ꯗꯁꯨ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯉꯥꯡꯅꯈꯤꯕ ꯂꯩ ꯍꯥꯏꯌꯦ ꯀꯣ ꯍꯧꯖꯤꯛꯁꯨ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯕꯨ 2017 ꯍꯧꯈ꯭ꯔꯦ ꯑꯗꯒꯤ ꯑꯗꯨ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯈꯤꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡ 23ꯗꯁꯨ ꯑꯃ ꯂꯩꯒꯦ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯕꯁꯤꯀꯣ 23ꯗ꯭ꯔꯥ 17 ꯂꯩꯔꯦꯀꯣ 17 ꯑꯃ ꯂꯩꯔꯦ ꯍꯣꯏ 23ꯗ 21 ꯍꯥꯏꯕ꯭ꯔꯥ 23 ꯍꯥꯏꯕ ꯀꯥꯎꯔꯦ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯉꯥꯡꯅꯈꯤꯕ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯅꯣꯡꯃ ꯄꯟꯈꯤꯕꯗꯣ 1988ꯗꯁꯨ ꯅꯨꯄꯥ ꯑꯃꯅ ꯌꯤꯁꯨꯁꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯂꯥꯛꯑꯒꯅꯤ ꯍꯥꯏꯅ ꯃꯥꯏ ꯂꯥꯏꯔꯤꯛꯁꯤ ꯃꯌꯥꯝ ꯁꯤꯠꯇꯅ ꯃꯥ ꯀꯔꯣꯔꯄꯇꯤ ꯑꯣꯏꯒꯦ ꯍꯥꯏꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯕ ꯃꯤꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯉꯥꯡꯅꯔꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯃꯈꯣꯏꯅ ꯉꯥꯡꯉꯝꯕꯁꯤꯡꯗꯣ ꯑꯃꯠꯇ ꯊꯨꯡꯗꯦ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯦꯡꯕ ꯌꯥꯕꯁꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕ ꯃꯤ ꯌꯥꯝ ꯂꯩ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯂꯥꯏꯅ ꯁꯤꯖꯤꯟꯅꯕ ꯑꯩ ꯃꯗꯨ ꯉꯁꯤ ꯈ꯭ꯔꯤꯁꯇꯟ ꯑꯣꯏꯔꯛꯄꯗ ꯑꯩ ꯃꯗꯨ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯃꯇꯥꯡ ꯌꯥꯝ ꯅꯩꯅꯔ ꯐꯥꯎꯕ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯊꯤꯟ ꯅꯠꯇ꯭ꯔꯒ ꯑꯦꯅꯤꯇꯥꯏꯝ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯦ ꯑꯗꯨꯅ ꯃꯁꯤ ꯊꯣꯛꯒꯅꯤ ꯍꯥꯏꯅꯀꯣ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯕꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤ ꯑꯗꯒꯤ ꯏꯁꯣꯔꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤ ꯍꯥꯏ ꯑꯗꯒꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕꯁꯤꯡ ꯍꯥꯏꯕꯗꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯥꯏꯕ ꯉꯝꯃꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯩ ꯊꯣꯏꯅ ꯋꯥꯅ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯅ ꯅꯪ ꯑꯗꯨ ꯇꯧꯗ꯭ꯔꯗꯤ ꯅꯪ ꯑꯋꯥꯕ ꯇꯥꯔꯅꯤꯒ ꯍꯥꯏꯕ ꯃꯤꯁꯤ ꯍꯥꯟꯅ ꯑꯩ ꯇꯥꯁꯨ ꯇꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯟ ꯃꯔꯛꯇ ꯑꯗꯨꯝꯕꯁꯦ ꯑꯩꯗꯤ ꯈꯔ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯉꯤ ꯀꯣ ꯍꯥꯏꯗꯤ ꯑꯌꯥꯝꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯅꯤꯡꯕ ꯃꯈꯩꯁꯤꯗꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯦꯕ ꯅꯍꯥꯟ ꯑꯩꯈꯣꯏ ꯗꯦꯇ꯭ꯔꯣꯅꯣꯃꯤꯒꯤ ꯑꯅꯤꯁꯨꯕ ꯋꯥꯌꯦꯜꯂꯣꯟꯒꯤ 19 ꯑꯩꯈꯣꯏꯗ ꯃꯊꯧ ꯇꯥꯕ ꯈꯪꯗꯕ ꯌꯥꯗꯕ ꯃꯈꯩ ꯑꯔꯣꯠꯄ ꯃꯈꯩꯁꯦ ꯂꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯕꯅꯤ ꯑꯗꯨꯒ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯈꯣꯏ ꯈꯪꯉꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟ ꯈꯨꯕꯝ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯒ ꯃꯔꯤ ꯂꯩꯅꯔꯝꯗꯕꯁꯨ ꯌꯥꯏ ꯀꯣ ꯑꯗꯨꯅ ꯃꯔꯨꯑꯣꯏꯕ ꯆꯪꯒꯗꯕ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗꯤ ꯂꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯦ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯉꯝꯃꯤ ꯀꯣ ꯏꯁꯣꯔꯅ ꯋꯥ ꯉꯥꯡꯕ ꯍꯧꯖꯤꯛꯁꯨ ꯉꯝꯃꯤ ꯗꯥꯅꯤꯌꯦꯜꯒꯤ ꯃꯇꯝ ꯑꯥꯏꯖꯥꯌꯥꯒꯤ ꯃꯇꯝꯗ ꯉꯥꯡꯒꯨꯝꯅ ꯍꯧꯖꯤꯛꯁꯨ ꯉꯥꯡꯕ ꯉꯝꯃꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯥꯡꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯁꯨ ꯉꯥꯡꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯀꯣ ꯑꯗꯨꯕꯨ ꯑꯦꯅꯤ ꯍꯣꯡꯕ ꯆꯥꯎꯕ ꯏꯁꯣꯔꯅ ꯋꯥ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯋꯥꯗꯨ ꯏꯁꯣꯔꯅ ꯉꯥꯡꯉꯛꯄꯅꯦ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯉꯒ ꯉꯥꯡꯕꯤꯌꯨ ꯀꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄꯗꯨ ꯏꯁꯣꯔꯅ ꯉꯥꯡꯕꯅꯤ ꯍꯥꯏꯅ ꯉꯥꯡꯕꯁꯦ ꯆꯨꯝꯃꯣꯏ ꯀꯣ ꯑꯗꯨꯅ ꯕꯥꯏꯕꯜꯗꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯁꯤꯒꯨꯝꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯁꯇ꯭ꯔꯣꯂꯣꯖꯤ ꯌꯦꯡꯉꯒ ꯉꯥꯡꯕꯁꯤ ꯊꯋꯥꯟꯃꯤꯆꯥꯛ ꯌꯦꯡꯉꯒ ꯑꯁꯤꯒꯨꯝꯕ ꯃꯍꯩ ꯍꯩꯕꯁꯤꯡꯁꯤ ꯏꯁꯣꯔꯅ ꯌꯥꯗꯦꯕ ꯕꯥꯏꯕꯜꯗ ꯀꯣ ꯑꯗꯨꯒꯨꯝꯕ ꯌꯥꯗꯕꯁꯤꯡ ꯌꯥꯎꯋꯦ ꯑꯗꯒꯤ ꯃꯥꯏꯆꯧꯁꯤꯡꯗ ꯋꯥꯔꯅꯤꯡ ꯄꯤꯔꯝꯕꯁꯦ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯅꯈꯣꯏꯅ ꯑꯩꯅ ꯍꯥꯏꯕꯅꯤ ꯏꯁꯣꯔꯅ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯄ꯭ꯔꯣꯐꯦꯁꯤꯁꯤꯡ ꯑꯗꯨ ꯌꯥꯝ ꯂꯩꯒꯦꯕꯀꯣ ꯃꯣꯏꯗꯨ ꯏꯁꯣꯔꯒꯤ ꯆꯩꯔꯥꯛ ꯐꯪꯈꯤ ꯀꯣ ꯑꯗꯒꯤ ꯏꯁꯣꯔꯅ ꯍꯥꯏꯕ ꯑꯗꯨ ꯃꯈꯣꯏꯅ ꯂꯥꯟꯅ ꯍꯥꯏꯖꯤꯟꯕ ꯀꯣ ꯏꯁꯣꯔꯅ ꯍꯥꯏꯕꯗꯨꯅ ꯍꯥꯏꯗꯕ ꯑꯗꯒꯤ ꯍꯥꯏꯔꯝꯗꯕꯗꯨꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯁꯥꯁꯤꯟꯅꯕꯁꯨ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕ ꯆꯦꯛꯁꯤꯟꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯐꯦꯁꯤ ꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯅꯝꯕꯔ 1 ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12ꯒꯤ 2025ꯒꯤ 12ꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯌꯥꯕ꯭ꯔꯥ ꯊꯥꯖꯗꯕ ꯌꯥꯕ꯭ꯔꯥ ꯅꯝꯕꯔ 1 ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯤ ꯑꯦꯅꯤ ꯇꯥꯏꯝ ꯂꯥꯛꯄ ꯌꯥꯏ ꯍꯧꯖꯤꯛꯁꯨ ꯂꯥꯛꯄ ꯌꯥꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯌꯨꯛ ꯂꯥꯛꯄꯁꯨ ꯌꯥꯏ ꯍꯪꯆꯤꯠ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯦꯅꯤ ꯇꯥꯏꯝ ꯂꯥꯛꯄ ꯌꯥꯏ ꯀꯣ ꯑꯗꯨꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12ꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯗꯨ ꯖꯤꯁꯨ ꯂꯥꯛꯑꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯕꯥꯏꯕꯜꯅꯗꯤ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠ ꯃꯇꯝ ꯑꯁꯤꯗꯤ ꯀꯅꯥꯃꯠꯇ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯄ꯭ꯔꯣꯐꯦꯁꯤ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯕꯥꯏꯕꯜ ꯍꯩꯕ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯊꯥꯖꯕ ꯑꯃꯅ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯇꯥꯔꯤꯛ ꯑꯁꯤꯗ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯍꯤ ꯑꯁꯤꯒꯤ ꯊꯥ ꯑꯁꯤꯒꯤ ꯁꯤꯗ ꯂꯥꯛꯑꯒꯅꯤ ꯍꯥꯏꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏꯗꯨ ꯕꯥꯏꯕꯜꯅ ꯑꯔꯣꯏꯕ ꯃꯇꯝꯗ
ꯑꯗꯨꯒꯨꯝꯕ ꯁꯥꯁꯤꯟꯅꯕ ꯑꯔꯥꯟꯕ ꯇꯝꯕꯤꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯒꯨꯝꯕ ꯉꯥꯡꯕ ꯃꯤꯁꯤ ꯊꯥꯖꯔꯣꯏꯗꯕꯅꯦ ꯀꯣ ꯀꯨꯂꯨꯝꯗꯣꯏꯗ ꯍꯌꯦꯡ ꯍꯪꯆꯤꯠ ꯖꯤꯁꯨ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯏꯁꯣꯔꯒꯤ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯀꯥꯟꯗ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯂꯧꯋꯏ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯏꯁꯨ ꯍꯥꯏꯔꯣꯏꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯅ ꯍꯥꯏꯕ ꯃꯤꯗꯨꯗꯤ ꯑꯔꯥꯟꯕ ꯇꯝꯕꯤꯕꯅꯦ ꯑꯗꯨꯝ ꯊꯝꯃꯝꯃꯒꯗꯕꯅꯤ ꯀꯣ ꯑꯗꯨꯅ ꯃꯗꯨꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯦꯅꯤ ꯇꯥꯏꯝ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯝ ꯅꯨꯃꯤꯠ ꯂꯦꯞꯄꯒ ꯉꯥꯡꯉꯕ ꯃꯤꯗꯣ ꯑꯔꯥꯟꯕ ꯇꯝꯕꯤꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯃꯗꯨ ꯂꯧꯒꯗꯕꯅꯤ ꯑꯗꯒꯤ ꯉꯁꯤ ꯃꯣꯏꯅ ꯍꯟꯗꯛ ꯇꯥꯡ 12ꯁꯤ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯒꯤ ꯂꯥꯛꯑꯒ ꯁꯤꯡꯂꯨꯞ ꯂꯧꯈꯠꯄꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯃꯣꯏꯅ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯃꯒ ꯂꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯖꯨꯁꯀꯤ ꯃꯣꯏꯒꯤ ꯏꯖ꯭ꯔꯥꯏꯜ ꯃꯆꯥꯁꯤꯡꯒꯤ ꯃꯣꯏꯒꯤ ꯆꯈꯥꯡ ꯌꯥꯝ ꯂꯩꯀꯣ ꯑꯗꯨꯅ ꯔꯁ ꯍꯣꯁꯥꯅꯥ ꯍꯥꯏꯕ ꯃꯣꯏꯒꯤ ꯆꯈꯥꯡ ꯄꯦꯔꯦꯁꯤꯡꯒ ꯈꯣꯡꯕꯒꯤ ꯆꯈꯥꯡꯁꯦ ꯍꯌꯦꯡ ꯇꯥꯡ 12ꯗꯩꯅꯦꯕ 12ꯗꯒꯤ ꯍꯧꯋꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯄꯦꯔꯦꯁꯤꯡꯒ ꯈꯣꯡꯕꯁꯤ ꯄꯦꯔꯦꯁꯤꯡꯒ ꯈꯣꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯗ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯤ ꯃꯌꯥꯝ ꯀꯧꯈꯠꯄ ꯀꯧꯈꯠꯂꯝꯗꯥꯏ ꯃꯥꯒꯤ ꯋꯥ ꯍꯥꯏꯔꯝꯗꯥꯏ ꯃꯇꯝꯗ ꯄꯦꯔꯦꯁꯤꯡꯒ ꯈꯣꯡꯉꯛꯑꯕ ꯑꯗꯨꯒꯗꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯄꯦꯔꯦꯁꯤꯡꯒꯗꯁꯨ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯈꯣꯡꯕꯅ ꯁꯤꯒꯤ ꯃꯑꯣꯡ ꯑꯗꯒꯤ ꯂꯥꯟꯒꯤ ꯈꯣꯡꯕꯅ ꯁꯤꯒꯤ ꯃꯑꯣꯡ ꯑꯗꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯕꯒꯤ ꯈꯣꯡꯕꯅ ꯁꯤ ꯃꯑꯣꯡ ꯍꯥꯏꯗꯅ ꯃꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯕꯒꯤ ꯃꯑꯣꯡ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯅ ꯁꯤꯒꯤ ꯍꯁ ꯔꯁꯅꯥ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ ꯄꯦꯔꯦꯁꯤꯡꯒ ꯈꯣꯡꯕꯒꯤ ꯆꯈꯥꯡ ꯑꯁꯤꯗꯤ ꯑꯁꯤꯒꯤꯁꯤ ꯇꯥꯡ 12ꯗꯒꯤ ꯍꯧꯒꯗꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯖꯨꯁ ꯃꯆꯥꯁꯤꯡꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯖꯨꯁ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯤꯒꯤ ꯄꯦꯔꯦꯁꯤꯡꯒ ꯈꯣꯡꯕꯒꯤ ꯆꯈꯥꯡ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯅꯕ ꯃꯌꯥꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯅꯩ ꯍꯥꯏ ꯑꯗꯨꯕꯨ ꯆꯍꯤ 3 ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯣꯏꯅ ꯆꯍꯤꯒꯤ ꯂꯥꯛꯄꯁꯤ ꯍꯥꯟꯅ ꯂꯥꯛꯄ ꯃꯁꯤꯡꯗꯒꯤ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯍꯥꯏꯌꯦ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯑꯒ ꯆꯔꯆ ꯂꯧꯈꯠꯂꯅꯤ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯣꯏꯒꯤ ꯋꯥꯟ ꯔꯤꯖꯟ ꯃꯣꯏꯅ ꯄꯤꯕꯁꯤ ꯉꯁꯥꯏꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯖ꯭ꯌꯨꯁꯤꯡꯒꯤ ꯆꯈꯥꯡ ꯃꯅꯨꯡꯗ ꯖ꯭ꯌꯨꯁꯤꯡꯒꯤ ꯃꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯃꯅꯨꯡ ꯑꯃꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯣꯏꯒꯤ ꯊꯥꯖꯅꯩ ꯍꯥꯏꯌꯦ ꯀꯣ ꯑꯗꯨꯅ ꯃꯁꯥꯌꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯄꯦꯔꯦꯁꯤꯡꯒ ꯈꯣꯡꯉꯒ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯣꯏ ꯁꯤ ꯊꯥꯖꯅꯩ ꯍꯥꯏ ꯑꯗꯒꯤ ꯁ꯭ꯀꯣꯂꯔ ꯈꯔꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯥꯌꯣꯟ ꯂꯧꯔꯒ ꯂꯥꯛꯈꯤꯕ ꯀꯣ ꯑꯗꯒꯤ ꯃꯥꯕꯨ ꯐꯥꯔꯒ ꯍꯥꯠꯈꯤꯕ ꯍꯤꯡꯒꯠꯈꯤꯕ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞ ꯍꯧꯗꯣꯛꯄꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯄꯦꯟꯇꯦꯀꯣꯁꯀꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯖ꯭ꯌꯨꯁꯤꯡꯒꯤ ꯂꯩꯔꯝꯕ ꯃꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯆꯈꯥꯡ ꯑꯗꯨꯒꯤ ꯆꯈꯥꯡ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯤꯁꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯖ꯭ꯌꯨꯁꯀꯤ ꯃꯣꯏꯒꯤ ꯆꯈꯥꯡꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯀꯅꯤ ꯁꯤꯅꯤꯗ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜ ꯁ꯭ꯀꯣꯂꯔ ꯈꯔꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯀꯣ ꯑꯗꯨ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯄꯥꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯖꯤꯁꯨꯅ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕ ꯃꯥ ꯍꯥꯠꯈꯤꯕ ꯍꯤꯡꯒꯠꯈꯤꯕ ꯑꯗꯒꯤ ꯑꯃꯨꯛ ꯄꯦꯟꯇꯦꯀꯣꯁ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯖ꯭ꯌꯨꯁꯀꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯈꯔ ꯊꯤꯖꯤꯟꯕꯒꯤꯁꯨ ꯃꯊꯧ తాꯏꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯖ꯭ꯌꯨꯁꯀꯤ ꯐꯦꯁꯇꯤꯚꯦꯜ ꯕꯥꯏꯕꯜ ꯌꯥꯎꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12ꯁꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯍꯦꯛ ꯍꯧꯗꯣꯛꯄꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯑꯣꯏꯕꯅꯤꯅ ꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏꯒꯤ ꯃꯣꯏꯅ ꯄꯤꯔꯤꯕ ꯇꯥꯔꯤꯛ ꯑꯁꯤ ꯑꯗꯨꯒꯤ ꯃꯔꯝꯅꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯀꯔꯥꯎ ꯃꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯅꯨꯡꯗ ꯑꯣꯏꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯐꯦꯁꯇꯤꯚꯦꯜ ꯅꯠꯇꯕ ꯃꯇꯝꯗꯁꯨ ꯑꯣꯏꯕ ꯌꯥꯏ ꯍꯌꯦꯡꯁꯨ ꯑꯣꯏꯕ ꯌꯥꯏ ꯍꯪꯆꯤꯠꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯇꯥꯏꯝ ꯂꯥꯛꯄ ꯌꯥꯏꯌꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯦꯛ ꯐꯦꯁꯇꯤꯚꯦꯜ ꯅꯠꯇ꯭ꯔꯗꯤ ꯂꯥꯛꯑꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯃꯅꯨꯡ ꯈꯛꯇꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯕꯥꯏꯕꯜꯗ ꯌꯥꯎꯗꯦ ꯀꯣ ꯑꯗꯒꯤ ꯇꯥꯔꯤꯛ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯅꯨꯃꯤꯠ ꯑꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯗꯨ ꯍꯥꯏꯅ ꯇꯝꯕꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣই ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯅꯤ ꯈꯤꯇꯪ ꯕꯥꯏꯕꯜꯗꯒꯤ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯃꯃꯥꯡ ꯁꯟꯗꯦ ꯃꯃꯥꯡ ꯏꯔꯥꯏ ꯅꯨꯃꯤꯠꯇꯁꯨ ꯑꯩꯈꯣꯏ ꯃꯊ꯭ꯌꯨꯒꯤ 14ꯁꯤ ꯑꯣꯖꯥꯅ ꯈꯔ ꯑꯩꯈꯣꯏ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯇꯧꯈ꯭ꯔꯕꯅꯤ ꯑꯩ ꯅꯨꯃꯤꯠꯇꯨ ꯈꯤꯇꯪ ꯌꯥꯎꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯤ ꯑꯩ ꯌꯥꯎꯔꯝꯃꯒ ꯈꯤꯇꯪ ꯊꯣꯛꯈꯤꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯃꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯥꯏꯈ꯭ꯔꯦꯀꯣ 14ꯁꯤ 14ꯒꯤ 1 2 ꯑꯁꯤꯗ ꯃꯁꯤꯗ ꯍꯥꯏꯕꯁꯤ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯊꯣꯟ ꯌꯨꯟ ꯃꯊꯣꯟ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯀꯤꯟꯗꯒꯤꯒꯅꯤ ꯑꯃꯨꯛ ꯂꯩꯔꯣꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯁꯦꯕꯛꯁꯤꯡꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯤ ꯀꯩꯗꯧꯉꯩ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯉꯥꯡꯅꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯆꯣꯔꯐꯣꯟ ꯆꯤꯡꯊꯛꯇꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯆꯣꯔꯐꯣꯟ ꯆꯤꯡ ꯍꯥꯏꯕꯁꯤ ꯈ꯭ꯔꯤꯁꯇꯟ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯃꯐꯝꯅꯤ ꯖꯤꯁꯨꯅ ꯌꯦꯔꯨꯁꯥꯂꯦꯝꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯆꯪꯈꯤꯕꯗꯨ
सिगी चोरोफोन चिंगदगी हौरगा लागा संगीबनी अदगे इबुंगो जिसु ख्रिस्टना अमु हलकु मतमदसु चोरोफोन चिंगदा माना हाना मखोंग तारगनी हाइबगी यावे को अदगे यरूशलेम द संगबदसु नोंपोक थोंबा थोंगदगी संगी हाइबदसु हौजी चोरोफोन पांबिसिगा हेक मायुंगनन लेरिबा अखोगी गोल्डन गेट हाइबदगी संगी हाइबनी अदगी ज्यूसिंग थाजनबसु मसाया अमुक लापो मतमदा मदुदगी संगनी हाइबसि ज्यूसिंग थाजनै अदुगा मुस्लिम हौजी यरूशलेम टेम्पल सारंबा मफमदुदा मुस्लिम की मोक्ष मोगी तुम सारगा लेरिबा मफमदो अदुसु अदुदा हयेंग जिसुना संगकनी संगागा माना संगकदब थोंगान अदु ज्यूसिंग की थाजनबगी मतुंगिना हौजी नोंपोक थंबत कोंथोंग थोंगान अदुदगी संगकनी हाइदना मुस्लिम सिंजु थाजै हाइबनी अदुना अखोगी सोलेमान कोबा निथौ अमना जिसुदु संगतननबा अदुगी गेट टू बाइबल दा हारंबगी मतुंगिना थिंग्रे हाइबनी को अदुना अदुगी चिंथक्तुदनेबा हौजी जिसु ख्रिस्टन अरोइबगी मतमदा तंबिरिसि अन हारिबा चिंथक्सि करम चिंथक्नो जिसुना निंथौ ओइना संगखिबा अदगी हयें कोना लाकपदसु सिगी सिंगदगी लाकनी हाइनसु थाजनबा अदगी सिगी चिंथक असिमक्तदनी इबुंगो जिसु ख्रिस्टन माना स्वर्गदा काबदा सेवक मयाम कौशिल्लगा असिगी चिंथक असिदा असिदगी मा कागिबनेबा अदुना हारिबा चिंथक असिदा माबु फाद्रिङै पांतिङा हात्रिङै ममांदा सेवक सिंदु कौजिल्लगा तुंगदा थोगदब थोदोक मयाम अदुगी मरमदा इबुंगो जिसु ख्रिस्टन मोंदा ताकपिरमबनेबको अदुना मसिदा सिदा अखोइददी जेतुन चिंथक हाइये जेतुन हाइबसि अखोइगी ओलिव ट्री हाइबनिको अन ओलिव हाइबदुदि चोरफोन हाइना हंदोपनि अखोइ मैतेलोन बाइबल सिना जेतुम चिंग अमा हंदोए अदगी मफम अतैदना चोरफोन पांबी हाइना जब हंदोकनी को अदुमाना हंदो अदगी सिदा ऐ नामे उदबा अखोइ मैतेलोन हंदोपसिदा सिगा ओरिजिनल अखोइगी बाइबल यावरिबसिगा कयाम यामना खेनना हंदोमबसि हाइब ngasi ai ngasi थोरांग तोबदा थेंगनैये को अदुना मसिदा तुंगदा थोलकदब मयाम दो हाइबनी अदना इहान हन माना इबुंगो जिसु ख्रिस्टना तुंगदा थोलकदब सेक्शनबगी हाइबसिदा वही मरिसिदगी आन हौवे मदुदा जिसुना मखोइदा खुमलई कनानसु नखोइबु सेरानना लमजिंगदनबा सिदा अखोइ वही चेक्सिलु हाइको चेक्सिलु हाइबसि इंग्लिशता बी केयरफुल हारंबा याये अदुबु इंग्लिश की बाइबल दा वही दा watch hayo अखोइ watchman है ना अखोइ अतै वही ददी अखोइ की बाइबल अतै वही मखा तारकपनि पुनि मरी ददी अमो मिंगसेन खांगु हायबा सिगी बाइबल हायबदी मिंगसेन खांगु हायबनि को what section lu हायबन नतेबा सिदि मिंगसेन खांगु हायबु वही दुने अन अखोइ सिदा section lu हाने इरमी अदु मसिददी सिगी सेरानना चिंगदनबा सिना खोइ मिंगसेल खांगु हायबनि अन मिंगसेन खांबा हायबसिगा अदगी बुंगना थौरांग तोरगा लयु हाइबगी वही अनि सिसु खितंग खेनैये मसिगी वही दुसु को अदुना मिंगसेन खांगु हाइबसिदि मिट पांगगा तुमदना अरोइब मतमदा सिदा पिरमिबु मखैसि कदाय योगरे कद कराय बो थोकरे हाइबसि खांगु हाइबनेबा को अदुना कोइ सिगी सिगुम्बा सेप्टेम्बर की कोलमदुदे जिसु ख्रिस्ट लागनी गायना लाना तंबिबसिंग असे को खंगे हाइरदि हौजी नांगरिबा सिमक अरोइब मतम ओइरे हाइबगी प्रमाण नेबा मरमदि अरोइब मतमदा सिगुम्बा अरानबा तंबिबो म्याम सिगुम्बा माइचौ प्रोफेसर म्याम लाकनी हाइबनेबा अदुना सि थोलक हाइबसि अखोइ अरोइब मतम नक्सले हाइबदु खंगदबने अदुना मरम ओइदुना सिगी चेक्सलु हाइबसि मिंगसेन खांगु हाइबनि मिंगसेन खांगु हाइबदि थोइबा थौदु म्याम सि यंगु हाइबनि हुरान बर लाकपदु कनानो हुरान बरा लाइबसि हुरान मन नतबरा हाइबदु अखोइ मिट पांगगल येंगगदि वाचमैन अमना तुमदना मानल येंगगदि मा खंबा ngami को अन मसिदा कनोना हारमे अदुना माना मखाता हारपसि मरमदि आई ख्रिस्टनी हाइदुना अयाम आइगी मिंगदा लाकनी अदुगा अयाम बबु सेरानना चिंबिगनी को तरुक तरे निपा खरा यमिनसि नकोइना लान अमसुंग लान गी पौनी खोल तागनी खंगु नखोइदि मिपाइगनु मरमदि हिरम सिंह असि थोला बताई अदुबु अरोइबा अदु हौजिक नत्री जमेम ज्ञान ताबिरेको हाइदि सिगुम्बा मयाम लाकपा मतमदा लानगी नकोइ लान अमसुंग लानगी पौनी खोन तागनी अदुना लान लाए लान तारे हाइदुना अरोइबा मतम ओइरे हाइना हाइबि यादेबा मरमदि दुंगा जिसुना खिता हाइबसि नोइ मिपाइगनु मरमदि सिगी मयाम असि थोकनी अदुबु अरोइबा अदु हौजिक नत्री हायबा
aduna aroi ba matam akoi gi aroi ba moji su kristna lana lakada bo lakti mamang se masida akoi hoji leba amana leba amagi mathata lan taba hengal khini masigi si amo khoi gyan ta ge haradi hore boi nipan gi do mo yengana khangane ba trak tare to mo yengsi ko maram di jat amagi mathakta amasung ningthau leba amana ningthau leba amagi mathakta horakani aduga tungan mafam da saktang ba juar haba thokani ko sugumba saktang ba juar haba mayam thokani toigum basu hiram punamak asi akoi metrong bible kari hai ige mayam nipan gi do mayam bible jong na bro kun mari ki nipan do akoi metelon bible la kana gumba phakto le ga dang ta pabiro ne wai nipan du kakta ai parati ja apa biu ja kamera pumna ma si nawi pagi ahobani oh adu kano akoi gi anoba bible du maliko angang ba bible dadi adu ide ba angang ba bible ari ba bible dadi toigum basu hiram punama ase awa anangi ahobani hayaba awa anangi ahobaduga hojik akoi kano na mana patoki do kare ba naw yek pagi na pumna ma asi nawi pagi ha naw yek pagi naw yek pai badi akoi gi mama oibisina angang pom dagi akoi gi naw yek chaina hobudu aduni haibane ba aduna ibungo jisu kristna sigi akoi gi sigi chaktang ba tungan juar haba tholop matamda masi ahan badadi leba mana leba ki langi pau taba matamda no mi pai ganu maramdi aroi badu laktri mi pai ganu harami ko adagi makha tarakpada jar amagi mathakta amasung ningthau leba amana ningthau leba amagi mathakta horakani aduga tungan mafamda chaktang ba amasung juar haba thokani ko nipanda adugi matana ma haram basi toigum basu hiram punamak asi awa anage ahobani hadi ngasai gi nawik pagi bird pen angang pokpagi unabagi aikogi mama oibasingna angang pom dai gi nangba chaina sa adugi hoba khaktani haibane ba aduna ngasai gi sigi magi bimoji su krishna mi pirami ba koi nawik ki anaba chaina haibasigi wanto yam lerame aduna hoji leba amagi lan songna bagi pau tabasa masi angang nawek ki chaina ga managani haibani da ana angang nawek pagi chaina sidi mama obisin hena khangi ko hadi akoi hadi akoi chanupi popasi almost pung taraga taret muk ma adugi chaina du legi ko aduna ahan ba naba horpadadi adum ahan naba horpa adugi matung minit kun thra mu lerga among narakpa ko adagi sum magi pom dagi matam du yorkan asigi magi matam si gap si aman naram badagi ama horpasi sum tenjil le ba adagi pok pasi karai da popuno haiganda nasagi chaina se lep leitana narkandu aduda poi haibane ba nga popasi aduna ibungo jisu krishna pirami ba mai praman si sigi saktang ba gi pau akhina tari basa leba amagi mathakta lan hobagi pau tari ba adagi christian otpagi pau tari ba masi angang akogi nawek chaina sum pom dagi sum hengalakpugumna hengalakani haibane ba po aduna sigi mayam masa masi akoi ubu matamda ibungo jisu krishna magi singu loba lakpa ni matam masi khangani haibane aduna maram oiduna ngasagi mixen khangu haibo wai sima kanona koi bible sida yawe adagi nifuga nithoi adagi nifuga marida asida so mana koi yawe ba adi mayam dugi mana pramal pire matam da maram maduna mixen khangu maram di prabhu gi nakoi gi prabhu lenlapogi numit adu nakoi khangdi ibungogi numit kaidongai lenlakani haibadu nakoi khangde khudam mayam si ugani aduna noi mixen khangu haibasimaga akoida harami adagi nifuga marida maram masina nakoinasu thorang tawduna layu ade akoigi response haibabu number 1 akoi mixen khangba tare mixen khangba haibasidi aina yam toina akoigi bible gi prophecy da karai bok thungare haibasi akoina bible prophecy khangaba adorgadi tholaiba mayam masidi bible da sida irambani madu hojik thungare ko ana sigi mayam si amatta thoktana numit tha prithvi amta mangi ba yai adu ishwar gi wahai da iramiba makai si loina thokani haiba ada maruina hojik hayeng dagi hogadaba moi jews gi sakhang basida mayam kanna ngangnari basi karino haraga mamang sahi ani ahum sigi manungda hojik akoi hana Jerusalem gi temple saramba temple mount
टेम्पल मोरिया है खंगनरीब मफम से हौजिक अखोई मुस्लिम की तुम सारगा लेयबा को अदुना यूनाइटेड नेशन की मागी वायन मखा मतुंगिना अखोई ज्यूस मसा अमत्ता ज्यूस मचा अदुगा क्रिश्चियन सिंगसु हौजिक की मुस्लिम न सारिबा मोइगी सरुक मफम अदो मदुदा चंगब यादेबा अदुना अदुदा चंगम मिसिंग अदु इंटरनेशनल लॉ की मतुंगिना मखोई चैराक पीगदबने अदुबु हौजिक हौजिक इजराइल दा थोइबो वाथोक मयाम असिगी मतुंगिना मखोई असी येरूशलेम टेम्पल असी साबा हाइबसी मोगी प्लान दे यावबनी अदगी इबुंगो जिसु ख्रिस्ता की मागी लाक्ट्री ममांग अदगी मा लाख्रब मतुंगदा सिगी निनसिंग असी सारकनी अदुगा सैतानसु निनसिंग अदुगी मरक्ता लेपकनी हाइबदुना लेपलगनी हाइबनिना निनसिंग अदु हौजिक लैत्रियबा निनसिंग अदु सारकनीबा निनसिंग अदु सारक्त्रगदी सैतान निनसिंगी असिंग मफबदा लेपकनी हाइबा वाइदु थुंगोइद्रिमनेबा अदुना सैतानगी मरमदा nganगम मयामजे थुंगननबा सिगी मयामजे थोलपने अदुना हौजिकती टेम्पल से हाना सारंबा टेम्पल दूदा नतना इजराइल मचा ज्यूस मचा सिंग हारिसी टेम्पल दी अखोगी टेम्पल हाइबसिदी सानिंगमा मफम दा साबा यादे टेम्पल हाइबसिदी ईश्वरना खंदोखरबा मफम अदु खक्तदा सागदबने अदुना मफम अदुदी हौजिक मुस्लिमना तुम मोइना खिंजिलगा लेरिबा मफम अदुने अदुना सिगी तुमसि लेरिबा मखैसिदी आम चाउना पांथोकनी हाइबगी सुमाइना ngangnaba lei अदुना हनक मोइना तौरिबसि मखोई मरोइना मुस्लिम लेरिबा इजराइल की मयोक्ता लेरिबा मयामगी मथक्ता सिंगनबनी अदुना इजराइल सु मखोई बाइबल दा मखोइबु ईश्वरना कनबिगनी हाइबा मयाम यारिबदु मोइ थाजबनिना मखोई बु कनबिनबा ईश्वरना मसायाना मखोइबु कनबिरगनी हाइबगी खंगबदु लेबा मरमना मखोई करी ओरसु थेंगनरसी हाइबगी वखंद लेपगा अदुमाइना सिंगनबो ओइना तौबगी मोंगनि हाइना ngangnayebako अदुना करिगुम्बा मोइना हौजिक ngangnariba अखोई मयामना ngangnariba तारिबा सिगी सिंगनबगी को मोइगा येरूशलेम की टेम्पल असी सानबगी खोंजंग करिगुम्बा चंगाबा अदुरगदी इबुंगो जिसु ख्रिस्त लाक्तनी ममांगदा लेबाक अमना लेबाक अमगी मथक्ता लान तारकनी अदगी इजराइल की मथक्ता अवांगी निंथौना चिंगगा लान तारकनी हाइना इजिकेल की कुंथ्रागा निपान कुमापन इरिबसिंग असे थुंगगनी हाइबनेबा अवना इजिकेल की कुंथ्रागा निपान कुंथ्रागा मापन से थुंगदना इबुंगो जिसु ख्रिस्त लाओयबको अवांगी निंथौना लमजिंगगा इजराइल की मथक्ता लान तारकनी अदुना मखोइना इजराइल की मथक्ता खुद थारकपा मतमदा ईश्वर की असाउबसी मैरी थोंगना चालक्तना मखोइबु तुमना मांगनगनी हाइबनेबको अदुना अदुगी मकुक थोंगपा गोक हाइब नुपा दो नंगी फुमफम लेतदना इजराइल दा फुंगनी हाइबसी इजिकेल की कुंथ्रा मापन दे इरिबनेबा मोइना सिनरंबा लान की खुलाई मखैदु मई चाक थोंबदा सिंग ओइना सिनगनी सही तरेट चाक थोंबदा सिनबदा कोन लोइरो हायबा अदगी मुहारिबा लेबाकसिंग अदुना लान तारकपा मतमदा ईश्वरना मखोइबु लोइना तुमना हाटपदा मोइगी असीबा हक्सांग असि खोमजिनबदा था तरेट चंगना खोमजिनबदा लोइदे हायबको अना सिगी मयामसि थुंगगनी हायबनी अना हारिबा लंजाव अदु अखोई इबुंगो जिसु ख्रिस्त लाक्तनी ममांगदा थोकनी हायबा थाजबा कांबु मयाम यावी अदगी इबुंगो जिसु ख्रिस्त लाबा मतुंग सही तरेट की अवाबदुगी मनुंगदा थोकनी हायबा कांबु मयाम यावी अदगी कनागुम्बा खरना मसिदी मिलेनियम की लोरबा मतुंग अर्मगदन की लांजाव अदुगी मरमदने हाइना थाजनबसु मयाम लैये अदुबो अयाम्बा अखोइगी सिंगलुप सही तरह के अवाब लाक्ति ममांगदा सिंगलुप लखतकनी हाइना थाजनबा सिंगलुप सिंगनदी मसी रैप्चर इबुंगो जिसु ख्रिस्टना सिंगलुप लखतनी ममांगदा अवांगी निंथौना लान तारकनी हाइबसे मसी रैप्चर की ममांगदा थोकनी हाइबसी हम थाजनैये मदुगी प्रमाण मदुगी साइन हाइबदो अखोइ आई ममांगदा याम पल्ला nganggre को अदि हौजि इराकता रूसियाना पांगिबा अदगी हौजि इजिप्त पांगईबा अदगी चाइना पाकिस्तान हौजि पानर खुपा ओइरागा पाकिस्तान से अमो अफगानिस्तान हौजि लामी थाजिल पुजिलईबा सिगी मयाम से लोइना बाइबल प्रोफेसी की मतुंगिना मसी ओरकनी हाइबदु थाजनैये अदुना इबुंगो जिसु ख्रिस्त मागी लापगी मतम असे अखोइना हाइबा ngamde अदुबु मागी लाक्ट्री ममांगदा थोकदबा थौदोक मयाम लेरिको असिगी थौदोक असि अमुक्तदा बुंग थोकदबा नतेबा अंगांग उनबदा ममागी अंगांग पोपगी चाइना को सुम पोमदाइगी हौबदना मतम सांगना लगायरगा लाकनी अरुगा सुम नक्सिलकपगी मतुंगिना मागी पेन मागी लेवर सि सुम नक्सिलकनेबा तोइन थोकसिलकनेबा अदुमाइना सि अखोइगी पृथ्वीदा थोकदबा थौदोकसिंग असि अदुमाइना थोगनी हाइबसी अखोइ इबुंगो जिसुना पिरिबा पांदम असिदगे अखोइ खंबा ngame अदना मरम ओइदना अखोइ
ꯃꯤꯡꯁꯦꯟ ꯈꯥꯡꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯃꯌꯥꯝ ꯑꯁꯤ ꯊꯣꯏꯕ ꯃꯌꯥꯝ ꯈꯕꯔ ꯄꯥꯔꯒ ꯇꯤꯚꯤ ꯄꯥꯔꯒ ꯌꯦꯡꯕ ꯇꯥꯔꯦ ꯑꯗꯒꯤ ꯕꯥꯏꯕꯜ ꯄꯥꯔꯒ ꯕꯥꯏꯕꯜꯗ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯏꯔꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯡꯁꯦꯟ ꯈꯥꯡꯕ ꯍꯥꯏꯕꯅꯤ ꯑꯗꯒꯤ 94ꯗ ꯍꯥꯏꯕꯁꯤ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯌꯨ ꯍꯥꯏꯕꯁꯤ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯅꯛꯅꯅ ꯃꯔꯤ ꯂꯩꯕ ꯀꯣ ꯑꯩꯈꯣꯏ ꯐꯠꯇꯕ ꯄꯥꯞꯀꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯅꯠꯇꯗꯅ ꯑꯩꯈꯣꯏ ꯑꯁꯤ ꯄꯥꯞ ꯇꯧꯔꯨꯔꯕꯁꯨ ꯏꯁꯣꯔꯗ ꯄꯨꯛꯅꯤꯡ ꯍꯣꯡꯉꯒ ꯑꯩꯈꯣꯏ ꯊꯥꯖꯕ ꯃꯁꯦꯟ ꯂꯩꯃꯤꯟꯅꯕ ꯁꯤꯡꯂꯨꯞꯇ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁꯤꯞ ꯂꯧꯔꯒ ꯂꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯡꯂꯨꯞ ꯇꯤꯟꯅꯕꯗ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒꯤ ꯊꯥꯖꯕꯁꯤꯅ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯤ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯒꯅꯦꯕ ꯑꯗꯨꯅ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤꯒꯤ ꯄꯥꯟꯗꯝ ꯃꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯅꯤ ꯇꯥꯏꯝ ꯃꯥꯏ ꯅꯨꯄꯥꯗꯨ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯕꯣꯔ ꯑꯗꯨ ꯑꯦꯅꯤ ꯇꯥꯏꯝ ꯂꯥꯛꯄ ꯌꯥꯕ ꯃꯔꯝꯅ ꯃꯥꯗꯤ ꯇꯨꯝꯕ ꯃꯇꯝꯗꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯥꯒꯤ ꯐꯤꯖꯣꯜ ꯂꯨꯍꯣꯡꯕꯗ ꯁꯦꯠꯀꯗꯕ ꯃꯥꯒꯤ ꯐꯤꯁꯦ ꯁꯤ ꯁꯦꯠꯂꯒ ꯇꯨꯝꯒꯗꯣꯏꯕꯅꯦꯕ ꯊꯕꯛ ꯁꯨꯕ ꯃꯇꯝꯗꯁꯨ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯃꯄꯥꯟꯗ ꯆꯠꯄꯗꯁꯨ ꯃꯥꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯒꯤ ꯐꯤꯖꯣꯜꯁꯦ ꯁꯦꯠꯂꯒ ꯂꯩꯒꯗꯕꯅꯦꯕ ꯊꯧꯔꯥꯡ ꯂꯥꯛꯑꯒ ꯃꯔꯝꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯂꯥꯛꯄ ꯌꯥꯕꯅꯤꯅ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯡꯁꯦꯟ ꯈꯥꯡꯉꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯣꯏꯕ ꯃꯌꯥꯝ ꯑꯔꯥꯟꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯐꯦꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯕ ꯉꯝꯒꯅꯤ ꯊꯧꯔꯥꯡ ꯂꯥꯛꯔꯒ ꯂꯩꯌꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯁꯅꯨ ꯊꯨꯅ ꯂꯥꯛꯁꯅꯨ ꯍꯥꯏꯒꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯐꯣꯡꯗꯣꯛꯄꯤꯕ ꯂꯥꯏꯔꯤꯛꯇ ꯃꯥꯔꯥꯅꯥꯊꯥ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯏꯁꯣꯔ ꯍꯥꯏꯒꯗꯕꯅꯤ ꯔꯦꯗꯤ ꯑꯣꯏꯕ ꯃꯤꯁꯤꯡꯗ ꯑꯗꯨ ꯍꯥꯏꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯑꯒ ꯃꯥꯒ ꯂꯣꯝꯕ ꯅꯥꯏꯗꯅ ꯄꯥꯜꯂꯨꯒꯗꯕꯅꯤ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯁꯤꯃꯩꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯏꯁꯣꯔꯅ